Kurumzari Times of Manipur ki talking point में इंटरव्यू पुन पुताराम ओक्चरी ngasi talking point की कोई episode ता पूदुना लाक्चरी बिहिरम सी कोई चैयोल खरा सिदा इसदा कोई नागा पिस्टो के दुगम वारोइसे नम पुरक लगनी हाबेगी फिबम लाकपदगी मणिपुर दा कोकोमी की मखा दा सुगुम्बा एनी वारोइसिन सिनब लाक मतन मणिपुर सोप यारोय मणिपुर की अपनबगी सक्तम काहन बा यारोय हाइबना चिंग खोलाव की मखा दा चंगसलक खोंजंग ngasi su leptana dum changsilakli habtare dubu yamna koina significant oiba yamna koina pukning nungsiba koigi haurak pham koigi coexistence ki oiba dugumba mami ama ngasi si chawna taba phang bhai tare koigi changsilaiba khongjang stage ta maru oina koigi Manipur Kabui Union na lautoki bagi matungi ngasi November gi mari stage ta koigi tampak ta tari badugumba Kabui kun singda hairiba sigumba nagagi waroisin ma lakma tan Manipur gi lairiba pun masaktam lairiba sigumba koigi territorial integrity madi emotional integrity lairiba singsi kahen ba yaroi son ba yaroi hadna koigi tampak ta tariba Kabui chinaw sing ngasi tholaktana wakat mi pham khiba asina kari no koina message koina phangba ngamni bese koigi leminari basing yelhau ngai degi matam ningsi buthoktra matam dei leminari basing sigi mari koigi marakta ngasi jo dugumba achetpa mari ma dum sagatuna mari ma na punduna leiri habasi yamna mayek lara ngasi chumba kuduma kudam ma oikhiba sina koina lakliba stage da kadai phoba masi koina achumba no kadai phoba leminari basing se nuksinagadaba no haibna singbadu kitang khangja hona na bagi haba tare do kai nakitang disclaimer oina koina masida haijari si ngasi suma talking points da puslek be hiram sina kana gumba koigi furu amatagi na ragana kana gumba kalu amatagi mayuk ta koina tamna na masi singna duna natagana koigi kalu masel gi marakta koi nuksina da ba dugu masingja thajamba gi wapum amta leijade koibu chumna tagi haiba sigumba Manipur Kabui Union gi makha da sin gi ba sumba khongcha koigi mifam masi da ista khangjaning ba khara du khangjana na bagi tanja lawja hobuni haijage guest na koi ngasi ga sum ba talking point gi thoram se lengsin biri be se ai gi extreme right lengsin biri be se Manipur Kabui Union gi president Dr. Hira Malangmai Kabui ne jabu taram okchari aduga I hek extreme right things akoi gi I hate right things in biri besina social scientist oja dhani bilai shamni oja bu sui taram okchari ai Dr. Hira da yan han mai batare koi gi lai riba ngasi gi protest gi matang sida lakcha jingai da koi gi viewers sing gi da makta koi Times of Manipur gi viewers sing gi da mutta chawrak pa koi gi kabui hai riba magi nomenclature asigi magi genesis samadi magi origin chawrak pa ma koi tang thambi gi ne da yam ngai ji TOMTV na ngasi sinje ran riba wafam se achum achet pa man Kabui haiba haurak pham se ipa pugi wari myam sa ekogi mete ichinau gi wari su loin le ne koi makhel haiba khunde senapati gi Oglon district manakta haurak ki koi kep tagi haurak ki haine koi jingnadana lengnana achet pa ma punnan lai Oglon district senapati manakta makhel haiba khunse Manipur ne atai lam da natte ado de ko ne kep tagi ma koi long degree power ko migration lai migration asum lak pa matam se koi madu matam de ji koi ichinau proof mayam se jik proof haine ko ri mayam se ama khaktana oiram me how haine le ram me ado na koi ron da ka boi how mai haine ka oi ichinau ado na koi ichinau proof kya koi ne seminar da discussion da yaw matam se da de koi chu how ni hai koi metai chu how ni adugi woron puron yam lai kre aduno koi gi kainu ba koi dai haram so ho hai hai koi dai koi na hoi da so si su lai tangkhun gi chu si lai asina achet pa amani haurak pam dai se koi linguistic te yeng lo je haurak pam amak ta ni adodagi thoki ba migration koi gi kabui gi wari de migration se makuilong dagi 7,777 yumnak leibam matam de koina ahong yum haiba tha amada kuntra tauki hai aduna masi khun amada koina tawpham thokta ishorgi kogi puwari gi haiba ta channe ron de koi tawbi yate khun amak da chahi mada amakak te tawgadabni haina ipai puna tapi tambi machi da kuntra to thoki bada tha tara manung sida machi ji shona yada duna koina thajaba haipora gong haiba si da thajaba sina ma se chawrak tuna warning haibe koida ekogi insect mayam logu book ki insect mayam sina pairak na mamik chaw chaw pairak na chen ki hai adu dagi haurak tuna koi
kabui furup mayam se kabui haine kaudri madu matam dadi koi how haina how mai haina kau mayam se masi delay ba yadre matam masi mafam dadi ishonu yadre haina mafam kaya da sum khara oidaga sum migration hauge maduna ahan bai khoi gi thaja bai ya bai khoi gi puwarigi oibaditi khoi kabui gi masina first exodus haina lawi migration di physical late adum ba se masi migration ne aduna khoi kabru ching chang si de khoi ne kabui sin lakhi maju matam de khoi leiba matam se kabui rong hang kabui rong dagi kabui wa haina su kau ne ya khoi mite chinnaw na masih di kau bersiwa bagi kau buru hai nasu cinta naik kau naik masih di kesi kabui hai nasu thoki masih ni kau na masih di waris sesum matang madu matam di kau ising icau lay naik kau kangpan lay teba kangla hai masih lay tri hai naik kau singchang si sesum laki aduna purup khara sum migration toki aduna jemai na jai turen hai na koi ara ching delay machine turen si jai turen hai ba masi chingchang parin de turen manakta leibam se jai hai na koi na ahan lamana takpe aduna jai hai ba ko khi aduna leng mai china hana ipa pugi mafam da achum leikhi ba aduna leng mai koi ron da di north hai na chu le aduna koi che thaina mama ngai de koi ipa pugi hakka de koi che mi yam ba kau ni na chum mijoram phau kunda ki haibat lei machine aduna mugo manipur da chum honga kip su lei machine khoi gi ipa gi haurak pa mi khoi che manipur gi haure haibe wakhalon che machi achet pani hai ne khoi thaja pani manipur gi khoi na kadai chon chakatu yefse aduna koi manipur da pok pani manipur gi chathok pan khoi lei te so lada this is my place my birthplace my motherland hai batare ozai amata ga khangja hun bhai tare hoji hai bi ba hoji ki kabui phuru hai batare masi koi gi tampak ta tari ba singar to oi bram dragana ching da su kadai da kabui hai dana kano ji koi gi phurup si leiri ba ge ha bi kitang thambi ga yam phajak question masi se koi gi hoji kan ge hawrak pa naharon ji kabui se ekta kauthok pum amatori aduna ai nga sai hajar ki ba ko ni kabru chingsang si de lak pa da kabui han thoki bane machi me yam ne kabui ate atei je mai le mai tangkhom isina thangan me yam so migration thoki adu dagi ne ko ni kabui phurup che kadai phau le han di loina ching si da ko western side haibatar ji chingcha a mizoram phau taram bane aduna hujik sina haibada miyam sina nuai kadaba nuai taba ekoi haifam se tabatar di asing bade wari haibatar di nomenclature 2012 tagi government of India na nomenclature semdok hibadagi 2013 da government of Manipur na gazette notification thokpadagi di koi gi kabui haibase romai hana thokiba khara yaure adu inpui thokiba yaure aduna sakini koi gi Indian Constitution ki nomenclature change to kubzina si sakini aduna masi je koi gi kabui phrup se kadai pholoi hai pase ekoi hujik pawji changes to bosungam de koi gi thonate ching de khara taram su yai do ayam di tampak ta oine leire masi tampak ta ekoi kabui ta pase koi ningthong mayam sin na ningthong mut hauki ba layu koi ba ningthong mayam sin ekoi bu tampak si de koi gi khundam min ba makoi na bija bani hai like example when koi mahabri su ningthong na piram bani langthaban khul kabui khun ta su ningthong na piram bani hai achet koi ki lyric te i tang le ra bani hoi oza Dr. Karona Hirana koi gi maji exagi origin gi oi ba du ba prehistory ko pwari waklon ka thambiri ado ja dang dei laksani ngi si stage de kitang kui chatha history de kitang chakhala ga yang kan da kaya mu yam koi Dr. Hirana su thambi signing thona ga pura mani duga Manipur si malebang ni se hen kadai na chatlu hai no ka hai ba wafam se da lai ba koi ki tampak ki ning thau tan ga tampak ki miyam sing siga jana thambi wafam siga koi ki kabui harib siga laina rakpa magi ka hai tar mari charu murong na ching ba sing si kitang jana su kitang hangala ga thanda thambi gi ni wafam
masida kesi ko yamna paksem semaga pangang ngang na bana amani dana ko hai aduga yelong edegi lai harau pada yaudana laba tangkhuldu akhoi ga wari mari lende habi yaroi ko adegi any kangla da phambal ka matamda maitei gi ningthona phambal ka matamda kabui gi fi seleba kabui ji maitei degi lapthoi habi yaroi hai ko aduna akhoi gi di aina he toina haijaba ko atai lam ga manadana khoi je konungi palace chronicles sena saithar kumba baina khoi gi konungi diary label lam ne aduna loina magsi mana sahi sahi gi jana idna 33 AD lakrabno aduna maram moidana tangkul na kana do kawi na kana no mai kalu mayam ji kuki na karam kandala e kamai legi ga dowi loi i legrabne ba aduna idna lerba potu natabada beyond that koina wari was paksam chamjan maduna amane ba ko aduga history hardi basically it should be completely based on facts ko achum mada based over dubo koina thaina gi wari dubo history ko ba hoji hoji aina to pai samadudi history na te dana ko adudi kaimba yam lalaga de heng future gi generation na punishment ga pira ko su yai adar madi am section ga da ponni aduda thambirize khoja hirano su thambirize sida yamna khoi gi maru ma lai se sida khoina yengba ya ba ma lai se magi khunai ji gi transformation ji da hong pa ji da ko hong pa ji da khoina economy social political ji da ngallingai da social ngakta ni do economy ga ko aduga political work pa matam da di magi subidha yengba magi strategy yengba da toan ba mong the history distort torpa community distort adum yaw da badi nate ko awda sida ama wafam malai sidi aina thamjaning bada khoi gi se khudam oina hoji kawi lariba kangbu sing sina mu magi traditional laiji atingkaw haifo ragong ji lale lako atingkaw ji masa uda bhaibane akoina sanamai da atingka ko haibdo ado haipo haibaji ibudo haibane aduga ragong haibajin lining tho haibane adu de akoina akoi sanamai da atingka ko ibudo hojiki lining tho haibaga chamandra adumaina indigenous ki laiji latna lapa kabui se hekta yelong idagi kana gumbagi mapan gi khut amta soktraba khoi mete bo manga bane ba mete mapan gi dharma ka gi myamjina metna khunang sa yaurabane ba ada haiba kabui haumi na leremise haujidi akhoi julu haungdena ba haumi habise haugi mi habane haumi habane ba how haiba mi habane ba jasumi ko aduna adumaina lak pachida aina khanjabada magi christianity gi influence la kanda kabui ji natte hai kambuju yaureba aduna moina ke dore hayeng romei jimaksi aseng ba kabui neba adu kabui natra neba maramdi kabui gi wakhalon jiga romei ga mu haidi chingda laiba singsiga manaraktreba maximum chingda di christian chakreba adu tampak te leuba kabui chinau mayam jingsina hojiki thainagi lai du ningiba akoi gi sanamai akoina mete asengma ningba dumaina ko aduna adugi sida lakpa kanda hauren masina political strategy oina politically torpa matam dadi magi hojiki sahabi ba jiang mai hariba kangbu sine liang mai haiba kangbu sine rong mai haiba kangbu sine ozana hoji inpui ga habi budu masi jalarang mona pullaga akoi gi apunba ma saraga moi ju tonganba akoi gi struggle ama kawi gi ju hora ama baneba aduda hoji laiba naga gi movement sina naga gi nationality je sagana bhona bada adu hairi farak ta namjala thamgi baneba yam wang na sagalam badi jadonang gi movement gi hora baneba adu gi sigi movement ji thairaga hoji gi naga gi tongana naga haiba nationality ama akoi gi Nagaland gi narrative se Nagaland gi naga ga Manipur da lari ba koi Manipuri naga ga ju khenaba yam leiba khenaba leise kamai khenage da Anish Lamjau se second world war mas 1942 dagina 1944 woksida Nagaland gi naga jingsina au sema angami no wa bajti mai neba maram di pura Japanese me amji laga lanbung neba hakte yum kai adagi di sabras ne sarje ada disperse chain gi ba me am yauba adagi
khudong thiyo myam thengnaba adagidi haiba moisingsi maraksida British ta sogapa kangbu Japanese ta sognaba kangbu adugi ontok pamong amada am thina wana lerakanda anisuba lanjaw lorekanda akhoi hojigi akhoi club kali khale janaga club aduga Simon Commission laga laisi moina moigi se atabi ma khangudreba aduga Manipur dana tasena aine support toidana aine support torisi India gi ning tambagi wana teba British se da khoi da loksan na le mina British bu tak thopi ge hadi Japan do pullage na khoi di British ki punmam de yaudreba khoi di pura Japanese ka tawrga leigra somdana Japanese pun mana khitang kari gi puli noida Japanese ka pul da khitang original kaino da Japanese na laga moi kaim yaudra lakni okra hat adi chaningai tamnina phau seng khara lo sum tawda moina seng chama le sa toi garga nusidaba aduga sawaliba kangbujina mu mangoloi ni saksu mane akoina hana wari tabadadi yamna ngok phattabani hai adu lakana di otona nusigre ga entorga moiga mateng panaraga politically sisu menam tawdreba adumaina lakpa strategy sida Nagaland gi pot sida Manipur gi naga singsu interest lai padi punjana bahona rapase sida mana lamma Nagaland hai lamma moina chaawna sagat kedi masana basically koi lampak tabe yadamnina ataida taba lam lokslakpa adagi tasengna naga ni haiba oigadra oirodra dusu naga nationality gi akhoi Manipuri haraga loi leminabai mahutta ko Manipuri lebimi adu Manipuri na khoyelomi do adu mota Nagaland gi naga oinaga urukpase haidi naga haiba nagaization process sida naga me amji loina subchalakpagi ihouji lakpa matamdadi kabui jingi tongan pot ama lakreba maramdi maximum kabui ni ngasi lehoriba indigenous ki lai latliba asengba yelomi oiriba akhoi ningthongna phambal kabada moigi phijon seliba aduga akhoi gi meitei gi sengra ba laifamda hojigi kabui gi phisalaga kabui gi mongdona jagoi sariba khwai tangraba akhoi gi ichinau se masi tampak ta khunni phui mathak lehori moi singsiga tampaki akhoi gi ichinau singsiga amu mai miyeng manei wakhal manei adagidi punna himina ningbagi wakhal lei gangai da maitei su yawarga then pot thili ko adai mera hoksong moda tampaki kabui ga tani ni yawarji ko sumaina common socialization ju toba aduga wakhalun ju manraga lakpuduna Manipur gi yam critical oiba tampaki maitei jingda hoji sanari bawari jideju yam critical workpa critical days of the Manipuri people ko basically maitei sinau singi matamjida akhoi tampakta lebar kabui sinau singna apunba nungsiba ichinau gi mari utpa ise hana ju uli hoji su uli dana ada sigi sida yamna maru oriba amal lerisina singi sinau sing jelerongi sinau sing oiro adagi kabui sinau sing tampakta lehoriba si oiro ado jelerong kamuna di even JDU oigera ajaku oigera yaroidineba ojako haidi rongmei ni harakadoineba saigi jelerong ena pulibagi akoi bari rongmei si aduna amata niga haibasida moina mu jelerong gi umbrella manung sida pusalaga apunba naga gi potuma puna ba honaba sidi moina mu hojiki lairiba ihouja ju moiju mathaudi oiba ada luribsi chingda leriba ichinau singsiga khoi kabui boisira natraga khoi jelerong boisira ama boisira sida tampakta lehubusino matik sa mi loiba se office ki wagera amagi degi chaba thakpa hingminaba degi way of life adegi loinaba khonaba yamnamu managraba so much identical ka adumai torga lehubunina tampaki potsina punjal laga leibada tampakta leba kabui sina myam singsina solidarity utpa aduga maru ena hojigi laiba Manipur gi critical days ida moina support tawbusi tawhum theba tawju tawidana ko akoina tawroina khanbusi yaroi tawrisineba ada luribsidi mu chingda lehori bai chinnaw ne hainaba sinamu utragadi hojilaiba magi political equation dadi ama dum leiba chumdra da ama dum leiba aduna adugi film du da kesi hojisi lakpasida tampaki sinau singna nohumna tampakta leba kabui sinau singna akhoi je ichinau ni ena ngantana akhoi na haijabadi mahota kabui sinau singna uttana yam chaw large scale daga swaina torpose
sina yam anova inod amadi pi adubu tampak tele minabani na khoje tami loi wai greba moi di chingmi di natre dena adagi di karigumba hojiki government of India na magi wari sabas da pi riba okay territorial council is atai nate moi ki proposal di riba separate magi development authority lehni adu naga taba inhabited areas district sing naga taba da se chandel kano se khogi senapati sidi kano dama sarhil lokthora me da ukul di anima adagi tamilong jo anima ko adi chandel jo anima pulaga sigi sida hojiki yamna autonomous territorial council ji pini haba hanagi autonomous district council taba autonomous territorial council pini haba yamna territorial council samjin bije sigi posi thongpadi kesi ko akhui tampak tele Imphal east da west da Bisempur da Thobal da laiba ko yam yawre chamani dena ko aduna politically strategically kanda lakpo pot amani ado magi amoi road nevertheless ko akhui sinau singna akhui mari du tracing toraga sumaina solidarity utpaje sidi government of India da yamna maminu mai oiningai ba pot amadi wai yam sa wafam ni dan thabi se du mangni khoina su feel to jai hai ja da hoi hujiki lai ba wi warwi sin sigi matang da ina tang mu tak da laksar gai zahira da hang jani sin sagi confuse ama oi ba hai tare khoi di isam sam na for example zemel yang mai rong mai se pulaga zelerong plus input yaro ga zelerong ni hai ba sim khoina khanga ga leire aduga sumda zawai da thabi ba khoi gi maru oina christian chattaba Ragwang the quick hazard a lady, but Snami no the high time from the Nagna 6 in the Kabui ni Hein Hives the Sigi religious way, but we lining way, but Ketnabasid, Natana, Atopakari, and ideologically, Natragana, geographically, Kenabas is Uredu, Karino, Kenaba, Quena Ketna, Ubaya, there is not Chapmani, Manata Park Tam, and Jing Tam, Hidori, Bradney, Ketnabas, Quentin confused by them. Was a grand thing. Mercy said, question jam kainu to ko yam samlam na hai ba question kainu to he yam na hai bada line to thokpa okay mase the ideology da thoe okay ideology se mase individual ideology ra khangam to mase che political ideology mase political ideology hai ba sina ekoi tampak ka leba dei khoi di mite ichina wa just we don't have any political leaders. Representative late Kabuigi. So I must political ideology crisis. Supremacy. Okay. Hybrid public forms the hybrid law. This is in the non-fact. This is supremacy target. Okay. Machine supremacy target if I we Richard Chatun Live Namaji told Labani and the Kabui Loja Sunu, Loja Joy Asoboni. International angle the young Batardi to serve the indigenous people. Haina Legra, UNOGI, UNESCO, Adoni Kumang. Even small birds, Ujek, so hard for later because they are going to be extinct. Human beings are extinct. It is a great loss for the world. Masiyama ekoi khamam chokpane. Supremacy the tanarga pur amabu manhan gave. I think this is the long ideology. Okay. Khamam chokpane. Ekoi religion based hierarchy. I believe in the humanities, and my religion is humanity. Shinima. Masi dharma sida aina ekogi ipapugi thajabada chatle. Ataina Western ge thajabada chatle. Ataina Hindu thajabada. But we're losing our track. Same by indigenous track to mang. I get ethnic to mang. Ethnic to name. Why you belongs to? Nakarai le gap. Karai get torak ke. Karai ge karama bi mino. Asing banagi identity. Adon Kabui Union gi putogi ba kogi objectivity to save the identity. Identity yam break. Hybrid cultural identity, faith identity, language identity, and Fidget language identity yam break. Machine. Hujikangi modern ne kogi Fidget jagoi chapagi Ganagi jagoi chapri koi yam tan sujin nai. Machine market to panche we are the first people to protest.
yadi adone khoi gi amarom da hairaga mitei chinauge khoi gi lai harau bagi phi tungan mi season nei masi de khoi commercial wena casual season ba yate because we respect our dresses which is very unique and very sacred khoi gi de asingba phajaba asingba haibe khoi gi sacred oiba holy oiba mafam da season ba phije lanje jam su lei mi si ka kan da aju lei jom na ge sum season su lei casual dresses ajum na masi mayam se lei ga khoi se identity protect the whole of the hujik se khoi theng la bani kabui chin naw na thori se theng la bani theng la su theng na haugat padi ta bani so this is kabui gi ideology di not a political ideologies not a supremacy ideologies not a territorial ideologies or the base ideologies however the humanities and integrated love coexistence masih ni koi ni samjeng ni masina aikoi gi asengba kabui gi nat oiba asengba ni haina di law dun chali kabui ga asengba nungsi minna ba amaga ama channa ba masini koi ni pochin ni ngasi gi phamli ba mayam se jo manipur se koi bi hongwai gi mi ngak ni kai ba se mache mache ai gi isha bo khud ama tadhal laga khud khong ama talaga leiba ai holy physically handicap oiba ama oi masiti tat pachi sigai bachi phajadi koi nungsina channa leisi amaga ma award pa tamin si habi wakalon da koi miyam koi puthok lokne ahal man ga faminer ga khun miyam ga fam masi tau do yadre isin naw miyam ge aisu miyam na machin manaw ni hai khali aisu miyam bo isin ni naw ni khanjari bane masi koi gi ideology ni kabui gi ideology ni kabui gi samna haibada we are misfortuned in this modern world jiki contemporary world se ko ji misful oiraba yamna ikai ningai oiba yamna mina wakhalon da yamna sontan urobra haibso ko chingna ngai leiba natte chingnai isai sai gi di nungai bani haina leje khare but proof ki unity we are so emotionally attached amaga man nu chin ma yam attached le sai udana haje ki ko ge gangai da pol lantolan ji tominaraba ko ge dai haro bo chu ko anak na padedi ko jagoi shabi wai ne yawi yam nu chin nei masi ji kai ki bataraba this is a shocking parjam yam na khangpam tok ni masi ji kai na khare ti kai kan king bagi kai value le pra walls in the declaratory peaceful coexistence the chin di pangan nali where is a coexistence hangpam thoklo bani masini koina solidarity utpam thokpani ai duty ni yam pajab wapam ni thambiri ji masdei ja koi gi maroi na koi gi supremacy haiba ma zaira na panbiri stage da masi kitang sugai na yoza thana bidai khangje ge hai tare masi ki supremacy ki wapam se even koi gi aimol gi su lady for example ma koi gi se koi gi kano da punjan nan na bagi stage da ma koi su picture of picture na masing yam jan su yam jadana e koi adumak independent haibadi koi gi kanam ta su chang de koi tom do dum leje ge koi gi identity sum khamje ge haibagi manarap to ba hai tare koi gi chinaw thabire siga su lai koi thengna da bna te masi su lai bne da lai pochi masi gi supremacy gi koi gi agenda ma koi thengkhang kaya da masi koi thengna pasi masdai da koi gi amol gumba dai di koi kabui chinaw gumba na masi yawning u da ba ta kana tongjaba mangjaba wapam natabida ai gi phurup ki oijaba saksi ganjana namage koi tom iromdom leijagi haibas daisda kamuya na masi koi na puning thogot bibam thoke aduga masi achumbani natagana punjan mana jumi haidori bribes kitang jana tain da bigini kesi ngasai koi gi oja heram so haige na ko magi political ideology da khenarapane haibse hoi thambi gre political ideology da khenabane haisi da koina amu yengbe yarisina nagagi magi political ideology babu moi sovereign country ma same bani da sovereign country ma same gar di
lamdu chauna viable oidaba yaroi pikpa yaroi ntra adu regadi Nagaland haribasida sovereign country ma semge na khaladi pikpanina akoi tongan ba naga taba lam aina puthoga expansion tawagi greater Nagaland gi posi territorial expansion gi thamme ko anisubada mana lam amada nation amada sangisi number 1 da hojiki lam duneba lam du pikpa sawbudi ya du yamena pikpa ina kara khunban pa gi hingol du sawda ning tambadi yaroi dana ko aduna adugi viability leiba nation amagi viability leiba magi lam ama territory amada mi ju mu darka hoyba population je ko mi du ju yamju ya yamdraju ya du mi du di same nationality hogadamne se naga gi state ama sage country ma लिखत के खलदी नगा हाइबा लम गी मी म्याम लेबा ताबा अदुगी मी दु लेरना होना बद नगा नतब म्याम दो मदु नगा ओइना ओहन नबगी प्रोसेस तो ने बखैना नागाइजेशन प्रोसेस हाइस सिगी प्रोसेस तो मतमदा आव अंगामी अदगिदी मोगी लेरिबा अखोगी नागालैंड गिने मागी अकन अकनबा सेमागा लेरि म्याम जिंग मथक लोथा करगे लेरिजे दे फॉर्म जिंजर लेरि म्याम जिंजे Nagane zi dum yazare ko aduga Manipur da leiba tangkhuloiro kabuiro maumra moiro adi tongan ba khoi leijariba mayam se masidi nagazi mani nati zi kushinam to buya ba pot laidana adu moiji nagane dana nagagi ngasagi umbrellas da pusan gerdi ngasagi imposition ama change ba ada imposition ji kanaran to godage da ching da leiba kanglup singi marak ta ju khara kan thauba khara lingba moina hayaga di yagadaba akhoi leiba ama smaina semani guys da thaja gadaba aidi tarawna hari thaja roidna ko taraw moi chatu kharen leibni ne ko ad machingam yamba kangbu akanba adegidi magi kanojina akhoi nang adu oigadamni na imposition torpase se forcefully torkaneba forcefully torkan adunabu singi mi loinabak tagi recruitment in every household torine share torine participation to hole ine adumain torkan da akhoi sai ujana akhoi uja herana habi bidungna aigi identity du sengna leijage haiba ju leiba ai mol wagera kom wagera koine wagera chiru wagera ko ada koina linguistically yengaga say old cookie new cookie in British na linguistic survey of India survey to Canada see loan manabai in a group of money loan manabai in a group of money in haidoga group semagi British ki divided policy to the as a trap akhoi ji lehu grade lehu kanda masagi mangdu madi naga haiba nationalities madi sem dabe yadde haibagi magi process si horko matam dadi yadaga hatoi yadaga khulakdu nei khaidoi ni adu laithokrabone barida ada kiradi moina haringa yare na sum yagraga hojiki haribadu naga nationality du sembagi nagaization process da lakpa matam da ngasagi hojiki potu lakreba aidi mana superiority oibagi mo ade kem kanda khoigi yamna heta force inarpagi adagi dominant approach samada purga sanana bai toropa aduda sai khulai paibdu masing du lising mangai mathak lekhalamnina pulap laga adu togodone da togodone habdu di maming on madi laina yum mamnge pio pikhalam tandadi nagani loina magi nagaization process si yammai pakpa mo hiba sigi mai pakpu sine ba khoina muibede su khoina yamna tangba laloba luchingba mani ga hais ada mana magi da soigi basina awang nungpo ki pulap yengam dabas awang nungpo ki pulap yengamaga khangai graba ma gumbamna awang nungpo ki mangla na mangam magadi magi leadership si yam tangba leadership su oigadaba aduda government of India na magi di India is basically niyom ni dana habidi otpiraba miyam ne lan toribadu olibilam du tawm matamda otpiraba miyam du no pun gragabu kaino mai paoidaba se aduna government of India is mai thugaina badu honane thugaina honabada akhoi ngasagi kanglu macha mayam dugi identity gi issue sagat anba adagi ethnic nationalism wakhalon ji lahanba ethnic nationalism wakhalon ji sathigar poneba akhoi gi loan akhoi gi culture akhoi gi tradition akhoi gi lejariba loinabak se culture loinabak se masi atopa jing pullaga di mangine aduna khoi tongana leitawa yade ji sikang khangba adugumba wakhalon ne set of ideas ne ethnic nationalism je adugi potu lakanda di
hojiki magi tongan be aspiration du lam ni problem le redana ada problem du ju lam yam chauba asam da mayam thokre Meghalaya oigera Tripura no khoge Arunachal oigera degi Nagaland oigera Mizoram oigera thok yam thokre ba adu kesu kaide lam yam chawidana ada Manipur ba pikraba magi civilization ju this is very much distinctive ko forget about the unique like the pole bhongna de history da lam magi ko yam satina distinctive ba because magi civilization je kya mong tara lake da पृथ्वी की एशिया की क्वाइड लीब कॉन्स्टिट्यूशन सेकेंड तारीब फिलीपींस की मतुंग 11th सेंचुरी लेने अदुग इंडिया ना वोट तौद्रिंगे इंडिया ना कॉन्स्टिट्यूशन ड्राफ्ट तौद्रिंगे दा अखोई की 1947 कॉन्स्टिट्यूशन एक्ट लेने वोट का जो यूनिवर्सल फ्रेंचाइज थादरी ने मयाम दगे मु मानदबसी रिप्रेजेंटेटिव को जे चिंगी सीट का तम की सीट का मोहम्मदन की अनी का प्रोपोर्शनल का याम ओइरगा याम मोंग ताने याम politically yam sathina civilized oiba polity ema leiraga lakhiba aduga masigi ning tamba ngakpa masigi ngamkhai ji ngakpada ningthorol pareng sida nakanda thang yalaga lan chatkhiba mi jingsi lising manga chatkhiba da lising manga halapna te chundra kesia lising manga chatkhiba da lising ani kha lambe yaina aduna nukhrabi mayam leibudu population di darkar with na media aduna matam da polygamy yam popular is because of that cause adumaina lakraba khoi gi social magi structure je sida hojigi adumaina akaibam pirakpa adi ngasai gi atop Nagaland gi nagasing mari lenedraba nagasing du mari leina bane na haire ko adu moi adai jo khoi mari le dai re mari le de haire paga se amarom do de ke siam nungai akhoi nungai to poebu ko asomna di amna pamjaba hai tare na satin du gi manung da tuppa du changbadu da noi di nate chathoi na har padu na inthorok pa ko ikai si ya na bai matang jo handak lai gre na adumata da hek pomi na ba machin manau ipai pu gi wari da maitei ne tangkhul ne kabui ne ahum ji machin manau maitei na tomboy ga an adu du ga har se lan ba nate ba adumaina lakra potu pumthu thugai ba si di som da di warung nei dana ko nungai ta po idana adumaina lei banina sai gi simgal lei ba poto moigi sagal lei ba sovereign nagas adegi di expansion of the Naga territory adugumba mayam dugi tobu matam dadi missing du mong ta thamna bana bada magi sagi nagaization process da supremacy ki dominant approach ki tohum thom am tobu duni da ji lais uri sai ta tampaki kabuina madu janinda ba man maroina ko gi sai tampaki kabui sin thambi duni ko gi masai sa ko gi political inclination se yaud bi da somda nga tu thingdu si yaud bi da ai neutral in such a ge ai ge bu ai gi identity ai gi lai culture ai gi uniqueness se masai preserve toroga thamhauge haibagi wakhalon du dani masai da amada tomba haibagi wafam se natte haiba simane ahan ba akoi gi round sigi sdai koina talking points ko na khangjaba ngam ji haitare break to lomina si break ki matung da ngasi changsin gi badu Manipur Kabui union gi khongjang da karam ba khun kadai dagi phoba saruya ki kadai phoba masi mai pa ki kadai phoba koina thamliba pandam du phangki bu habsi pen sigi mu khamina si break tang lojari Hey Lola, nang phone yaw bra? Yaw eh. Lamjing ba kep kau ne? Apang? Ai kau tu le. Manipur ya han ba 24/7 service oiriba lamjing ba kep service namyam gi seva tawjari. Manipur ki district sing amadi mapal lam sing loina na luhongba amadi atay thogdok sing gisu discount pijari ningol chakau bagidamak akhanna ba hour package discount pijari ngasi mag book tobiu hena akupa marol gidamak lamjing ba cab service nagamapal rims road nia Nityananda temple
breaking mun dam kan taram okchari adun meng tabi se times of manipur gi talking point ngasi ko khana jarmli basi ngasi November mari da manipur gi tampak ki mafam ayam bad hai batare tare boi gi kabui chinau singna manipur kabui union gi biyeng makha da dugumba da ngasi mak manipur thengnari basigumba awa basi da san yabu oina wakat mifam ko gi kun kuding mota sanction ki ba dugumba khongjeng duga mari leina ko da khangja ningdana masigi matang da ko na naina jaramani hai tare zariya da ko break ki matung da hamba laksabani hoi chaurak pa wafam amabudi thambi gre dumapu ngasi manipur ko gi kabui union na ngasi gi sub khongjeng si kari karamba objective kari karamba pandam kari karamba mityeng hai batare masidagi ko lauthoki bano sin ki bano karamba ko natagana khun kaya da masigi kano se ko na ubo phangki bage kadai bo masigi khongjeng si ngasi sa mai pakhi haimna chi bu kitang thambi gane ngasi gi khongjeng si yamna samna haibada kuntak kumkha hainu koina committee china phajaba hanadi jingtam ekoji hujikti anauba wakalon da pusinningi kuntak kumkha isinawgi mai kuntak kumkha haina leiramba adu sira masise tungan ba wakalon amba chakhi gedra haibge wakal maside koi aiso chingdik lakpane tamnu kumki sehi rising kya dagi ahanjingi lai hatlutgi aduna ngasi gi khonjang je khunta kumka nungsinasi kai bi yaro hoi khoi ama khaktani haibe wakal lom je chapni masi je koi de kram haina wakhan si thoki ge kabui miyam sina kabui khun miyam se kram haina wakhan thoki ge hai mete ichi na phulup kaya na lao khong satun lai kabui ichi na sina tumini yeng nu lai gedra hoi masi chumde ne koi puthoki puthoba masi convent da basu yam wai khun miyam da chal wari shar ka gyan ta han ba hai ba masi ma we lost a lot of energy aduna ne masi de taw masi je infant based koi na khal taw si hai na taw ne khabar phong la ko de masi infant based nga ka oidre kabui khun miyam se aikoi chi yaw ne hoi masi I'm proud of it ima event koi mera pai be kabui gi prum miyam so ima event na thorei se yam thagali ei shor de su khrum jari mokoi chu afaba yumban kebanda kabui gi chakhot ningai oiba athau ba miyam su thoki sunu manipur gi leba ki ta hai ne koi aina game da protest sit in protest game da chapada ai wakalo adu khaktangang yam nongsi hai na ngasi u ba me am se na masi je koi chatpada thungma ngamdre aduna ne ngasai koi TOMTV na invite or bai koi je ware amuka no khanta ba ya bra hai bi koi TOMTV sina masi di lep khara bne ta yes then this is our strength ekoi gi panganamani miyam se khangmin ba se tarabni aduna koina hangliba khun kya cover to hi ge have se mesi charo koi cover the thingam dare haire se no charo koi koina list ama ekoina piki around 15 16 18 muk 15 18 villages to the biya de piki adu dage de arab pade de koi chatpangam de mo koi yaw ni na tawrak pa janga si se sport visit su tawpangam de do koi gi whatsapp ta thagalo koi thagado wai representative to ne wa ngale miam se machine koi ne solidarity ama khakti gi oiba koi ne kabui sina ngasi puthok chari se kana gi chu mishangi wari natte CM Pajaba CM the Chigar Pajay Hagatro. Masi Wakalo equipment Tamjaningi. Manipur Sine Koina India da Bara Pombada to international figure river Pajaba Kogi Manipuri Yam Lake Rabani. Chiroi Waka Mama Tamjage Ukrundele Equigi Manipuri Natro. Polo Sibum international Polo birthplace of Polo haidna thamse ai gi mention natro ai si manipur masani masi vocal no se kadai de no kai no yodri se meyam sin this is
ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯉꯝꯗ꯭ꯔꯦ I think ꯑꯩꯈꯣꯏꯅ blame ꯇꯧꯅꯤꯡꯕꯗꯤ political leadersꯤꯡꯁꯨ ꯃꯁꯤ ꯃꯈꯣꯏꯒꯤꯁꯦ ꯑꯁꯣꯏꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯈꯛꯇꯒꯤ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯨ ꯂꯩ politiciansꯤꯡꯁꯦ ꯃꯁꯤꯁꯦ I think ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯁꯨꯁꯦ ꯂꯩꯔꯣꯏꯗꯕꯁꯦ ꯏꯁꯨꯁꯦ everything is becoming a political issue ꯑꯃꯨꯛ ꯌꯦꯡꯕꯗ ꯉꯁꯥꯏ supremacy ideology ꯀꯩ ꯍꯥꯏꯗꯦ ultimately ꯍꯧꯖꯤꯛꯇꯤ political issue ꯑꯃꯨꯛ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯀꯤ modern issueꯗ ꯌꯦꯡꯕꯗ political hꯧꯖꯤꯛ ꯌꯨꯅꯣꯅ ꯍꯥꯟꯅ Russianꯒ ꯄꯨꯜꯂꯤꯉꯩꯗꯗꯤ ꯑꯅꯤꯃꯛꯁꯦ ꯂꯝꯕꯥꯁꯦ ꯂꯩꯅꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯁꯤꯅ big brother ꯑꯣꯏꯈ꯭ꯔꯦꯅꯦ ꯌꯨꯅꯣꯒꯤ decision ꯃꯥꯅ ꯄꯨꯔꯦꯕ Russianꯁꯦ ꯀꯥꯏꯈꯤꯕꯗꯒꯤ so masih politik ini international politik war kasi uji north and south Korea kan tahu sih masih politik na ter gak keri gino north and Korea masa makak tadi keri gino makoi cuci cek hai dise why ekoi Manipur se makoi cek hai gitu isu koi in ekoi the north south far south east Asia se yam ethnic multi ethnic yam lai da community she adona Manipur da aikogi Manipur ge context yeng bu tra di hujik na aina sum yen ga thi la pa se koi mete yaudna koi tribe se 37 community lai di ba 127 kara komni yeng bi mase se karai ge thok na aina seminar mafam ama za ai ngang koina kabui haidun laibra kabui gi context thamjaga atai ga digest tawde kabui dagi hana kabui oina leiram masida lik 2012 tagi di 1950 for the kabui ngat lai ma seden se koi Manipur gi scheduled tribe list se ujekti ani muk thore masi se ama khaktani haibi yadri kacha naga haire se ani thokre pawmai ge su mau pam maduna koi thi log patade 37 community kuki da yingu batade sina kuki da yingu batade there are any tribes of kuki thipam 100 maybe 100 masi koi komni yingdre why masi and the political blame to reach masi makoi recognize to dringai da amend to dringai da blind Kangana, higher the comment of the Delhi, the program. Now let us see Ying any tribe of Kuki, who are those people? Kramano, Ying Pang Yamna multi, there are multi. A cookie is in our hibernate, Viki ethnic community, digestion to what are the, then there are many, hundreds of years long. So Manipur is a burning state because ethnic everybody mayam sen magi purupsina hogal kanda ai ethnic kan da yata ai identity kan da but de atai ekoi kabui do not tawram lo ai gi wakal do ne koi de identity ni we don't have the political strength atai the politicians ni aduna makoi de supremacy through politics sida ai na samjaning aduna ekoi kabui se yamna emotional ama oi kabui macha oi ai isa thandu hai kai dong nun no aina kabui police but still I got the guts amuka isona kai no ma se mo happy kai no ma ko pau dom mo happy ngasi thori se I thanks to the Almighty adum me am na chui koi isina me am so khampham thoi kabui sing ha war male masi mating pa matai every full simang yaro every 9 August international indigenous palantor koi Manipur se manghan ge se I think it is shock yamna wakan se pig pigi wakan ama engon da changi heba nung si ba yaman masiki koi maru isina oiba meitai tamko atai ko maring thanga yamna tinaba marup sing si kada ai kapta bangamdi why we don't have the emotion of love attachment of love kai no laitri se machine koi fruit ki aduna koi ne fruit se
karigino disintegration ladies karigino crisis thori there is many theory whether the name is kalangune why ekoina intercultural marriage luhong khongmin se masi koina sogot pam thoktra haiba wakhalwa ingon masi gi marriage den marriage diam lei koina metei sinau sin kabui nupi mayam loi nungsi masi attachment ama lei ba masi gi di marriage su lei masi koina semanga tani adu intermarriage lei kredi cultural intermarriage lei kredi yamna attachment la kani hoi cham chu mo ni hoi masi umba ai gi wakhalwa ama thamjai adu nei khoi gi ri political angle da yeng bata de proof kaya sina represent tawba ngam da proof yam lei je hoi so suddenly kabui is another project thoe jeki context di ekoina machine ekoina lyric chu tamlo roga thabak to roga retire to ka where my children will go kadai cheki kedra gai to the me later politics I had politics but I like politics the politics of love to tawudam nung china bagi politics to tawi ba sigai bagi politics tawi ko machine aina phumlaga haija bagi wari na ta semone machine ko Manipur ethnic crisis victory se hoi disintegration of the various communities was an kun tredi kun thatre ka yobar hai se masing hengelai sigi kadai den no kadoi hengelai no si naina view have the jan tham de za tham ni lak tringe de za hira da wa phom tak ka masi khangje ho ge hai tare khoi gi ngasi de gi numit khani mamang da khoi gi tampak ta tari ba sugumba khoi gi chingmi group sing si threaten oire hai da na given khoi gi government ta gi khoi gi security force bi raga ngak sen biu kaina hai gi basi subject to correction kana na hai bno do ga kai do hai bno that aduna tongana tham khra ka nai nu je hangjani si oza hira hoi da or se ka community da or for that matter any community in Manipur lady ba this the par lady is the threaten oire have see masi kadai bo chu milali hoi yulu nari banaga khoi nung tha ba ntra kana tai ta hoi na tor pa yaw ra have see oza na thaina bi bane masi ke thang thambi yes I go ngasi phawgi at this very single minute phaw masi se reversically this is directly indirectly khoi phangdare kana no nung tha bano ekhoi civil society lei ri da kana tha to go do ri masi pangai haijin masi langtang na ba mayam da panicky we ba wakholon yam na pick pa behavior amani haina loje ado WhatsApp su yamna WhatsApp de masi thajen ningai di khar lei de ko do masi khar lei ekhoi jana masi ki ekhoi ki derna phamgi threat lae pressure lae have yes ekhoi chu dai ado akupati phangde yes there are kanglup kharana kanglu hai da sum understand or si masi comments phajadra tawba yai tawro ya nawi tawpam thokte haibi khar lae imai ben chu haire launa khono tawri haire masi chumagi wari ne ado pocket chu haijero ro nungai ro masi se taw hi no hai nei khoi taw khoi do phone to biro do ma khoi gi photo namu kholo ade masi lekai du gi wathok oi na thoi ba ado nei khoi isolated thammi okay atop la ra ga taw bata de yes we get lekai ni chin naw ni chai chu ni ne taw ke ma khoi khang da gi taw ni nei khoi we forgive them ko masi de ku issue oi lo dre tawi lai hai ba de pau di phang ado na masi gi wakalo je kari gi makhoi ge apa magi kari no masi pressure story I think makhoi bu educate tawba wat ba hujik ki thori ba thodok chu gi wakalo je puchin mangam da bi thokpani ai na loje don nai koi na masi di koi yamna kana lode hai bi kari gi ba koi na jo hai kana no na khoi de yum da kaino kaino to guda ba nung tha ga ba kana no to guda ekoi da hairo ekoi loina sin na wa tini civil so ekoi tin ne bani ekoi wari sa ge so maina ekoi na suggestion pi ki ningai leiti kana no tali ba kana no na ekoi kai su to da ga ai security pa me I am surprised okay
surprise kari gi namak da ai security pa no pa ai ngon da kana kai jo ro ge ai na khun me yam se hai kari gi na ma si program tarom bi ai no khangi kari gi damak to na ai khang ma si de so yes there is adu kari gi damak to ma je ma fa gi maram do di ma fa gi ni khang di ai khoi di kai chu to bo le te adu na chen ba hai bi ge wakal dun ra te still kabui sin no district for lady kai gun Manipuri sin ai lamdam ne ai pokpham ne ai si si ne kadai cheng do ri so chempon mai tin ai gi ti chempon mai ma kai chen bi ro kai re ko nga zu kom thok je wari si ko ma si ko ji chempon lo tin na aduna section ga da ba hai ba committee sin now sina oinam da how ma si ki ba propaganda se to ning de aduna halo ar nga si darna family kari gulo na darna family ngai de tabi ro dna masi ai question na ma pi bane isin na mete singna masi mi yen se kabui nga ta de ji phat bi yeng bi gnu yam phasaba yeng bi ko ama khak ni hai ba ukal luk kabui sina seng pusi ni bane wakal tamin na gada buni hai dani hoi yamna khoi yamna sensitive oiba ning law ba siguma phibam sai yari makai miwai me to isnu kanglo ma tagi miwai isnu masugumba kaisunu ta wahai degi kaigumba serana na chatkidana mai jaw bi ho pa ya ba dor khana chena bi abu ukhatna bi aba wa phum si sejina bi da ba aduga thangnarina leminari ba phurup ki atop phurup ki sing si su thoidong na madu gumbi mi eng si thambi ganu hai bisi ma koi ngasi gi sigumba talking point ki khudong cha bisi lawraga thamjabani hai tare oji ja bi ngasu thami du maina du gumba some kaini cases lay aduma po yam kanna madu na khoi thoidong na kanu tawdraga su mukti thohon ning da ba mani hadin su to akoi times of Manipur su logje hai batare ai loisla phuja zadami dei matam si kitang chi salami na tenten na thambi gani hoji lay rim se za sai pan bi gi hai tare masi ngasi gi sum yamna significant oiba maru oina koi gi kabui chinau sing na thola ga sigum khongjang da saru yara ka na Manipur gi malai bak se kai be ade kai na lai ba wapam si India lenga na khangjen gadabani masi haiba is the even India lenga khatana tana koi gi uji hairi ba sidigi party ani si party ma oi ba hai tare ne koi gi laru lupsi gi mioi singsina su masi gi kano si khang ba tangai phadabra adoga khangna moi de adu koi di hai ga happy film lai ra aduga makoi da su masi khanghan bagi message mo moi da pi bagi tangai phadab su kutang thambe yam chumi thamam ju thoi ko 18 June du assembly mai chai adagi MLA gi minister me quarter loi political party me am loi mai chai ne adu yong na kallaba matam du da asara false tholopa sivai jing je governor gi banglo ji da nongmai tor ga sign da to ni moidi nongmai swai lawra ga punara ga ye lawna dana ga tawna gi da kem hai ngam dram ne adu da kuki wishnu naga wishnu Manipur le Manipuri kuki Manipuri naga to any community to kupang set target that means akhoi gi tampak tali be chinau sing khangeba akhoi gi leminary ba I mari amato be chinau sing simar ta singsep thari je masi the external force ni ada akhoi punna madu khangmin na ba phare na khang na ba honna ba da adu yoksin na khoi na khangan mangam gi da ba du gi akhoi gi do su le re ko adu khangna khangsin da ba di yawi masing yam de na aduna hojik suma tam leri ko akhoi German gi east west na khaidong raga maya the Berlin wall kharaga amaga sangna da du Berlin wall thuai aduna ngasi ching tam ani gi akoi basida chekpan di khadri dina kana gum khara akhoi gi India gi sumba lang ji da thura bai tare moi khara na semjin ba potna akhoi gi marakta wall ma khabdu di imaginary wall ne ko aduna in course of time magi homin kaminer pa machimano igi marini na moijo du khangmam thoyena khale natraga di akhoi gi future je kari wer kadobu no habasi ko na khaloba changi ko Iceland na pithibhi da koi digi pikpa top 10 ji loi chanba kangu cham leiba moina kari gi nuai gi noise Puksen khoijen tinana tungi lakadaba miron myam ji tanadana tingnadana seminar ga pithibhi gi chokkat bagi lamjen jida akhoi angang sina mangjin thadana ga
चेननब मैतई वगैरह मणिपुरी नागा वगैरह मणिपुरी कुकी वगैरह मणिपुरी मुस्लिम वगैरह अदुगी दायित्व गदु लौबा याबा मतमजिदा suicidal वार्ड थवा यावगदी we have no future at all याम फजो वाफम ने होजि दादा मिजु थम्बिबा नमजाहिरा जु थम्बिबा मस्टेज दा कैसु कहानी कोई लेमिनरी बा मतम निसिंग बथोत्र मतम दगी लेमिनरी प्रूफ मसेल की मारक त सिंजेप थाजल गांदा अमगा की यंगथिन हनबगी सुगुंबा चंगछल एबा सरोग से फरते कोई सलाबनी मसी वाखल ताब मतम यौरे हाबदनी कदौंगै दसु एकोइना सिगुंबा कोई खाइबुंग ताबगी वाखल सिना पुसला कांदा नाकल अमा खतगी मांगजबनी से कदमनिसु लौरेदबनी हाइतार नाकल अनिमकी मांगजबनी न मदु पुनमक मसिगी फनमक एगी लेबा पॉलिटिकल एजेंडा लेजरगसु मदु यारी मखै amana ama si yang thinaraga amana ama nusinadabagi kano si thambidabda si koi kabui snaw sing na si imaleba ki damakta masi koi kusu solidarity wote ade habidugi wakhalona thopi raktana leminari ba koi samatani habagi wakhalon sagalak pas this da koi majority group oiriba singsina su yari makai misconception haiba tare koi gi stereotyping ana ama miyeng ama loina yengbagi miyeng sima masima tawbidaba phai habisim tang ai si ge sumba tanza silaroga thamjabani hai tare koina khangbi तारे बसी कनाना करिनो कदाई फोंनो अखोइगिनो कदाई फोंनो कुइ ताबसी मुन्ना खंगा काना कैकुंबा कोइगी हाकी खलक वाखल मना मरम मोरगा एकता चौबा कनो म थोहन बदु यामना निकनिक लावबा कोइगी फिफम द लेबिनि मसु थोकनिंगाई ते थोय हाइबसु कोइ हाइबं गमदे हाइब तारे न मसि जेक्सन मिनाबा अदुगा नुंसीबगी इसुगु वाखलोन सी जेक्सन न कोइ पुसन मिनरा काना म तोयबगी लिचिंग अमै मखादा अदुम कदुंगैनसु अजे तखाई ये थोकनरगता सेगाइनबा याबा पोट नतबिन साइ जाइरान से थम्बिदुना चेम लैब सेगाइरगा काइदुना फजेदोइ साइबसुदुना चे दुना चेम कोइ लैमाइ अमा दु परा ओइरिङैदनि कोइ मपुंग फाना फजेबा माइ मथौ पाथोप गमदु हाइ वखलोन सी पुसन जरकपनि हाइबदुनि जाइरानसु कबुइ कबुइ यूनियन की माइकेदि की थम्बि याम नोंगाइजै ngasi इसुलबा थरमजदबै कबुइ मणिपुर कबुइ यूनियन की प्रेसिडेंट डॉक्टर हिरा मालांगमै कबुइना इलेक्शन बिबाद योजा धन बिलासनु सिलेक्शन बिरगा यामना कोइ चीरबा तांजासिदा वखलोन अमा तोइबगी वखलोन सागरनबगी वखलोन पुसन बिरमबा पैनलिस्ट अनिबु मुखाना थागाच फोंदोकजेरि thank you लगा ngasi गनि batang swaista times of manipur की talking point loisinjagलो नामी ताबि पुनुम कम खाना काइना नबया थंगनि जरि खुरुम जरि